Imphal West District के मनung चनबा सिंगदादा कुकी मिलिटेंट सिंगना नोंमै कापसेलकपदा खुलंगाकपा मियोय अमा लेखिद्रै थौदोक असि ngasi ayuk pung 9 मखाइरोम ताबा मतमदा थोखिबने मफम अदुदगी फंगबा पाउदा ngarang नुमिदांगदगी हौना कुकी मिलिटेंट सिंगा सिंदागी मैते खुलदा अकत अखम लेतना नोंमै कापनखि हारे ngarangdagi kapnarpa aduna ngasi nonganba fawba kapnaki hari thaudo asi manak nakpada leiba maitai praja miyambu ngaksenduna leiba 7mr gi bunker da ngarang numidang nongmai kapselakibani 7mr kangbuna so handuna kapki thaudo asi singda kadangban part 1 ga tainaraga leiba kangchup geljang da thokibani 7mr gi personal amadi khunja singna fongdorapada tracer round firing torokpa asi yamna chingna ningai oiba amadi hariba khulai singa state force amadi civilian amana faw paidaba khulai ni thaudo asi makha tana lepalaitana chatharakiba irang asida ngasi ayu pung 9 makhairom taba matamda kuki militant singna kablakpadagi miyo ema lekitabni hoji jo koi lejerib se singdagi singthak patani hoji ji defense force ka adigi kuki militant singni singnabo singa kanna khuthomnoi makon mayam su taw phabdi masi yang kina kapni